ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯪꯂꯩ ꯇꯨꯖꯤꯅꯤ ꯃꯌꯥꯝ ꯃꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯄꯤꯖꯒꯦ꯫ ꯑꯍꯥꯟꯕ ꯄꯥꯎꯗ ꯃꯥꯔꯆ 26ꯗ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ CSOꯁꯤꯡꯒ ꯈꯟꯅꯒꯗꯧꯔꯤ꯫ ꯁꯦꯟꯁꯁ ꯌꯩꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯕꯗ ꯂꯩꯉꯥꯛꯅ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯑꯦꯛꯁꯟ ꯇꯧꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ꯫ ꯃꯥꯔꯆ 26ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯔꯨꯞꯁꯤꯡꯒꯤ CSOꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ CSOꯁꯤꯡꯅ ꯊꯝꯂꯛꯄ ꯋꯥꯐꯝ ꯄꯨꯊꯣꯛꯇꯨꯅ ꯁꯦꯟꯁꯁꯀꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯃꯥꯔꯆ 29ꯗ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟꯗ ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ JFDꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯄꯥꯎꯗ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯑꯦꯌꯔꯄꯣꯔꯠꯇ ꯄ꯭ꯂꯦꯟ ꯑꯃꯗꯤ ꯇ꯭ꯔꯛ ꯊꯦꯡꯒꯥꯏꯅꯕꯗ ꯄ꯭ꯂꯦꯟꯒꯤ ꯄꯥꯏꯂꯣꯠ ꯑꯅꯤꯃꯛ ꯁꯤꯈ꯭ꯔꯦ, ꯄꯦꯁꯦꯟꯖꯔ 62 ꯍꯤꯡꯍꯧꯔꯦ꯫ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯑꯦꯌꯔꯄꯣꯔꯠꯇ ꯄ꯭ꯂꯦꯟ ꯑꯃꯗꯤ ꯇ꯭ꯔꯛ ꯊꯦꯡꯒꯥꯏꯅꯕꯒꯤ ꯊꯧꯗꯣꯛꯇ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠ ꯑꯅꯤꯃꯛ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯄꯦꯁꯦꯟꯖꯔ 62 ꯔꯣꯝꯗꯤ ꯍꯤꯡꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯒꯥꯔꯗꯤꯌꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯕ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯑꯦꯌꯔ ꯀꯅꯥꯗꯥ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯂꯦꯟꯗꯤꯡ ꯇꯧꯔꯛꯂꯕ ꯃꯇꯨꯡ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗ ꯈꯥꯝꯕ ꯐꯥꯌꯔ ꯇ꯭ꯔꯛ ꯑꯃꯗ ꯊꯦꯡꯒꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯥꯏꯂꯣꯠ ꯑꯅꯤꯃꯛ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯄꯦꯁꯦꯟꯖꯔ ꯑꯅꯤꯃꯛꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯑꯦꯌꯔ ꯀꯦꯅꯦꯗꯥꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯂꯦꯟꯗꯤꯡ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯔꯟꯋꯦꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯅꯥꯀꯟꯗ ꯈꯥꯝꯂꯤꯕ ꯐꯥꯌꯔ ꯇ꯭ꯔꯛ ꯑꯗꯨꯗ ꯊꯦꯡꯖꯤꯟꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯇꯨꯅ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗ ꯆꯠꯊꯔꯤꯕ ꯐ꯭ꯂꯥꯏꯠ ꯑꯣꯄꯔꯦꯁꯟꯒꯤ ꯁꯥꯔꯚꯤꯁ ꯄꯨꯝꯅꯃꯛ ꯀꯦꯟꯁꯦꯜ ꯇꯧꯈꯤ꯫ ꯑꯗꯨꯒ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯂꯦꯟꯗꯤꯡ ꯇꯧꯔꯛꯀꯗꯕ ꯄꯦꯁꯦꯟꯖꯔ ꯄ꯭ꯂꯦꯟ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗ ꯗꯥꯏꯚꯔꯠ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯦꯌꯔꯄꯣꯔꯠꯁꯤꯡꯗ ꯇꯥꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯎꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯒꯤ ꯔꯟꯋꯦꯒꯤ ꯃꯅꯥꯛ ꯅꯛꯅ ꯈꯥꯝꯂꯤꯕ ꯇ꯭ꯔꯛ ꯇꯞꯅ ꯊꯧꯖꯤꯜꯂꯛꯈꯤꯕ ꯃꯇꯝꯗ ꯇ꯭ꯔꯛꯀꯤ ꯗ꯭राꯏꯚꯔꯁꯤꯡꯅ ꯄꯥꯏꯂꯣꯠꯁꯤꯡꯗ ꯈꯥꯝꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯊꯣꯝꯖꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯇ꯭ꯔꯦ, ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏ 3 ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯁꯣꯛꯂꯦ, ꯂꯥꯏꯁꯦꯟꯁꯀꯤ ꯅꯣꯡꯃꯩ ꯄꯤꯈꯠꯂꯛꯅꯕ ꯀꯥꯝꯖꯣꯡꯒꯤ DMꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯤꯅꯥ ꯀꯩꯊꯦꯜꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯊꯤꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯔꯥꯡ ꯑꯁꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏ 3 ꯅꯣꯡꯃꯩꯅ ꯃꯔꯨꯅ ꯄꯥꯟꯕ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯔꯀꯥꯏꯐꯨꯡ ꯚꯤꯂꯦꯖ ꯑꯦꯔꯤꯌꯥꯗ ꯇꯥꯡꯈꯨꯜ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯇꯥꯡꯈꯨꯜꯒꯤ ꯃꯤꯑꯣꯏ 2 ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 1 ꯁꯣꯛꯈ꯭ꯔꯦ꯫ ꯇꯥꯡꯈꯨꯜꯒꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏ 2 ꯑꯗꯨ ꯔꯤꯡꯔꯨꯏ ꯔꯥꯝꯔꯨꯔ ꯆꯍꯤ 94 ꯑꯃꯁꯨꯡ ꯔꯥꯏꯆꯟ ꯂꯨꯡꯂꯦꯟ ꯆꯍꯤ 24ꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯔꯀꯥꯐꯨꯡ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯃꯝ ꯄꯥꯜꯂꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯤꯡ ꯖꯣꯅꯤ ꯈꯣꯡꯁꯥꯏ ꯀꯧꯏ꯫ ꯃꯍꯥꯛ ꯃꯣꯡꯀꯣꯠ ꯆꯦꯄꯨꯗꯒꯤꯅꯤ꯫ ꯂꯦꯡꯖꯨꯝꯗ ꯕꯣꯝ ꯃꯆꯦꯅ ꯄꯥꯟꯕꯅ ꯁꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯥꯏꯈꯨꯟꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯂꯥꯌꯦꯡꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯥꯝꯖꯣꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯁꯕ ꯗꯤꯚꯤꯖꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯏꯁꯦꯟꯁꯀꯤ ꯅꯣꯡꯃꯩꯁꯤꯡ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ LN ꯀꯥꯡꯁꯨꯡꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡꯏꯟꯅ ꯑꯥꯔꯝꯁ ꯑꯦꯛ 1959ꯒꯤ ꯃꯈꯥꯗ ꯂꯥꯏꯁꯦꯟꯁꯀꯤ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯟꯊꯕ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯤꯈꯠꯂꯛꯀꯗꯕꯅꯤ꯫ ꯀꯥꯝꯖꯣꯡꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯆꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯍꯥꯡꯗꯣꯛꯂꯤꯕ ꯀꯂꯦꯛꯁꯟ ꯄꯣꯏꯟꯠꯗ ꯂꯥꯏꯁꯦꯟꯁꯀꯤ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯄꯤꯈꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯏꯔꯥꯡ ꯊꯣꯔꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯇꯧꯕ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯐꯥꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯄꯥꯎꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔꯒꯤ ꯆꯤꯜꯂꯕ ꯃꯇꯝꯁꯤꯗ ꯑꯃꯤꯠ ꯁꯥꯍ ꯎꯅꯔꯨꯅꯕ CM ꯗꯤꯜꯂꯤꯗ ꯆꯠꯈ꯭ꯔꯦ꯫ ꯑꯦꯄ꯭ꯔꯤꯜ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒꯤ ꯂꯩꯉꯥꯛ ꯃꯤꯅꯤꯁꯇꯔ 3 ꯍꯥꯞꯆꯤꯟꯗꯨꯅ ꯆꯥꯎꯊꯣꯛꯍꯜꯂꯕ ꯌꯥꯏ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯌꯥꯝꯕꯒꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯄꯥꯏꯁꯤꯟꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯜꯂꯕ ꯃꯇꯝꯁꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯀꯧꯔꯛꯄꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯗꯤꯜꯂꯤꯗ ꯆꯠꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯍꯥꯛꯀ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯎꯅꯅꯕ ꯊꯧꯔꯥꯡ ꯂꯩꯇꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯗꯤ ꯎꯅꯒꯅꯤ꯫ ꯃꯍꯥꯛ ꯀꯩꯗꯧꯉꯩ ꯗꯤꯜꯂꯤꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔꯒꯤ ꯊꯕꯛ ꯑꯌꯥꯝꯕꯗꯤ ꯂꯣꯏꯁꯤꯜꯂꯝꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔꯒꯤꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯔꯝꯗ ꯅꯩꯅꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛ ꯆꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯧꯅ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯅꯔꯕ ꯌꯥꯏ꯫ ꯇꯧꯕꯇꯗꯤ ꯃꯍꯥꯛꯅ ꯏꯝꯐꯥꯜꯗ ꯍꯦꯛ ꯍꯜꯂꯛꯂꯕꯁꯨ ꯃꯤꯅꯤꯁꯇꯔ ꯑꯦꯛꯁꯄꯥꯟꯁꯟ ꯍꯥꯏꯕꯗꯨꯗꯤ ꯍꯦꯛꯇ ꯇꯧꯈꯤꯔꯣꯏꯗꯧꯔꯤ꯫ ꯃꯔꯝꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔꯒꯤ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯤꯅꯤꯁꯇꯔ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕꯗ ꯐꯖꯗꯕ ꯑꯃꯁꯨꯡ ꯄꯣꯔꯠꯐꯣꯂꯤꯑꯣ ꯌꯦꯟꯊꯣꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯒꯗꯕꯁꯨ ꯌꯦꯡꯂꯒ ꯑꯦꯄ꯭ꯔꯤꯜꯒꯤ ꯑꯅꯤꯁꯨꯕ ꯆꯌꯣꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ꯫ ꯅꯧꯅ ꯋꯥꯁꯛ ꯂꯧꯒꯗꯧꯔꯤꯕ ꯃꯤꯅꯤꯁꯇꯔ 3 ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯍꯥꯞꯆꯤꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯃꯁꯨ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ ꯃꯤꯅꯤꯁꯇꯔ ꯑꯃꯈꯛ ꯄꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ 2 ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯔꯤꯕꯅꯤ꯫
BJP की लुचिंग मखरनदी लेखिद्रबा थानलोन असेंबली कंस्टिट्यूएंसी की MLA बुंगजागिन बाल्टे की मचानुपा मिनिस्टर हापनिंगी असेंबली कंस्टिट्यूएंसी अदुगी मिखल अदुदा पांथोकदब लेबना मिखल अदुगिसु येंगलगा मगोन मिनिस्टर फम हाना थिंदोकपदा पार्टी हिंगी ओइना मपांगन कनगनी हाइना लौरी पाव से लोइना ngasi di manipur पाव पिजे मथांग से लोइसिनजगे मयाम फुनु मसेने सिबु नुंसिबिने लाइक शेयर एंड सब्सक्राइब तोक्सनबियु थैंक यू ऑल।